Chief Minister na lusingduna sarena toroklaba lalhauba singi homecoming ceremony pangthokadori. Ministry of Defense ki Manipur, Nagaland amasum Southern Arunachal Pradesh ki PRO amasum spokesperson ki maikei digi pirakpa siro lamada ngasi nungtul pung mari tarakpada Imphal ki Meetei-kuki garrison da leiba Colonel Biplab Tripathi training set lalharup singi sarena toroklaba cadre sing okpagi homecoming ceremony ama pangthoklagani hadi thauram asida Chief Minister Waikemsan athoiba mithongleim oigani amasung Manipur lenga ki sangnai raba singju saruk yabaga loinra armed forces singju yawgani hadi singthai ningai oigadaba thauram asida saruk yanaba masum pau launabigi damak media gi miyoi singa ngasi nungthal pung aniga makhai tarakpada thauram pangthok phamda lakpiu haina su phungdorakli sirol asina thauram asigi confirmation amasum clarification gi damak Imphal da lairi hairakhiba PRO Defense Kohima gi mobile telephone number pirakpadigi pauksi sina haibidi media sina ngasi gi thauram asi soidana pangthoklagadra haibi yauna homecoming ceremony sida karamba underground organization sigi kedar kaya marum okadagi amadi kusukulai singba loinarakadra hangnanaba ngarang numidang pung 9:10 tarakra telephone tawrubuda paikhalakidi Delhi gi Parliament House manakta barricade tear gas kapa amasum lisaina kanthabigi thawdona pik thankhri Climate Social Activist Sonam Wangsukna Union Education Minister Dharmendra Pradhan resign tawgadabani haiba yauna tuan ma demand sing taksiladuna sarahin bigi khongjang sangsilakrabasu Delhi High Court na piba direction amagi matungina police na pharaga namduna Sabdajang Hospital layengkraba matungda maki khongjang buk sawalakliba Cockroach Janata Party na Jantar Mantar makhatana khongjang sangsilakpaga iroinana ngarang digi haukiba parliament ki nungzumi pham tamna party asigi maikei digi salo sangsat haiba khongsatuna thomjana bo honarakpadagi Delhi police na parliament ki akoibada masing yamnaba barricade na wai side duna khajinkibaga loinana tear gas shell sing kaptuna khongjang loising tan kaikre masum miyoi kya lisaina kanthabagi thaudokna pumthan thankhre Cockroach Janata Party CJP gi ngarangi khongjang asi sangsinjingai gi mangoinana Delhi police da ayaba pibina haijarubada piraktabadagi namfuda salo sangsat ki makhada high security zone oriba parliament ki akoibada ngak selibasing namthektuna sangsinana bohona rakhibani party asigi khongjang loisingna khongsat asigi damak jantar mantar sem sarakpadagi hauna makhoiga police gi marakta akan mamongna monakhi khongjang loisingna parliament ki akoibada lariba high security zone thamba barricade sing namkhaiduna sangsilakpadagi police personnel singi hena sauna muknarakhi masida police personnel khra aso apayawkhi khongjang loisingi khongpham hantorakthabadagi police na CJP gi founder Abhijit Dipkebu jantar mantar dagi fajinduna tamki thawong sina amuk hena khoi sauna halaba khongjang loisingna jantar mantar khaktanatana New Delhi gi Constitution Club Rail Bhawan Santri Bhawan Janpat Complex amasum Reserve Bank of India RBI gi manak yauna masing yamna ba khongjang loisingna Central Delhi gi yumpham punamak pik thanki khongjang loisingna Santri Bhawan yauksilakpada security force na makoi butan khainaba tear gas shell sing kapki Delhi police ki maikei digi parliament ka mayoknana leiriba Rail Bhawan yauna high security zone konsiliba mafam singda masing yamna security personnel sing sijinaki Constitution Club manakta sunakal anigi marakta khuthokna rakpadigi security personnel singna tear gas shell sing kaktanatana khongjang loising bu lisaina phuba horakhi security personnel singi maikei digi phu saibigi thawongasi satharaklaba phawbada parliament ka naknana leiriba RBI tamna khongjang loisingna kholau sing lauraduna sangsilakhi security gi maikei digi hairiba mafam sing asigi akoibada Bajra anti riot vehicle sing water cannon sing sijinabadana tana maru aiba mafam sing the rapid response team gi khulai paiba lanmi phaw sijinakhi Delhi metro tongduna mafam asi tamna lakiba miyoi singa thingma thamki matam kharagi oina Delhi metro gi gate sing lonsingki khongjang loising education minister Dharmendra Pradhan resign tawga loina pangtokhiba NEET UG examination satakhiba aran ma thongna senaba sing serak pigadabana ki ngarangi khongjang asi thingnabagi damak Delhi police yauna New Delhi gi district ta paramilitary personnel singnaga punna personnel sing manga hena deploy tokhi masigi matakta nupi personnel yauna Central Armed Police Force CAPF
battalion kunga manga henbagi personnel singsu deploy tokhi khongjang asi sangsilaba matungda cockroach janata party gi lusingba singna center gi maikedi gi makhoi gi wari sanasi haibagi ayaba pirakli haina phongdoraklaba matung party asigi miut kangbu amana Health Minister GP Naga unaduna memorandum ama pisingkri wakachirol sida sunam wangsupu hospital sida gi thadokadabani haiba mawongda Education Minister Dramendra Pradhan laukthokpaga loinana NEET gi exam da paper leak oikraba matungda suicide tawduna sijakraba aspirants gi imungda lupa crore amamam gi compensation pinaba daksingkri hari amaramda sarahenbagi khongjang sangsilakpadigi police na phaduna hospitalize tarokliba Sonam wangsukna maki freedom of movement speech amasum communication punamak athing pathamle haiduna phongdorkhre karigumba lengangna leba sigi education system da soiri bising sigi texak pugani hairabadi mahakna matam kaktana satharakli basara henbagi khongjang lepkani duga education system gi matangda ngarang digi horiba parliament ki nungzumi phamda political leaders sing issue pukhalakani haibadi mahaki khongjang handokani hena phongdorakre Yum Ninkhai imung amagi miyoi manga siri Uttar Pradesh ki Muzaffarnagar district yum amaning khaira padigi angang mari yauna imung amagi miyoi manga sikri haina officials na phongdokri subdivisional magistrate Satyendia Kumar na phongdokpigi matungin akan mamong na nongsu badagi thawdo nahan numidang phawba Faguna police station gi manungsida leiba Habibpur khunda thokibani laikidraba miyoi singadugi maming Jisan sei ani ahat sei manga Alfisa say taret Rukhasar say taraga mathoy amasung Islam si hundraga mga kawi hena mga phongdokli Kumar na haki thawdo odu da imung adugi atopa miyoi mga na sokpadagi marak nakpada leiba hospital amada pukre Nonglep na subadagi turel gi imay warning level henba yawri Singning kaibadagi Imphal jiri lambi phawnadre kongkha mamang lekai da nambol turel kaibadagi isaw thokli Haukiba numit nini rom nong leptana subadagi state asigi yamna maruaiba lambi am oiriba National Highway number 37 Imphal jiribam lambi asigi None district ki awangkhulda singning khairakpadagi lambi asi phawnaba ngamdana lairi maraksida ngarang nambol kongkha mamang lekai ngarang nungthil nambol turel gi torban kaibadigi ngagi pham ama isingna thumjingkhri hari Ngarang ayuk none district ki manungsana leiba awangkhul part 1 amasung awangkhul part 2 gi marakta meter yang khairom sangna singning khaibadagi lambi asi phawnaba yadan lerakibani Imphal dagi kilometer marfuga mari lamna leiba none bazar dagi na kilometer kunga mathoi satlaga leiba mafam aduda thokliba singning khaibadu NHIDCL gi official amana phongdokrakpagi matungina ngarang ayuk pung 9 ga minute kunthra aduwaidagi missionary kaya ama sizinaraga nung laibak amadi atei laikhum lainang sing kothokpagi thabadu sathari hari NHIDCL gi executive director Adil Singha gi miyang makhada excavator ani loader ani amasum tipper truck taruk sizinaraga nung amadi laibak sing kothokpagi thabak sing sathari tawbutabu nong leptana suba sin maram oiraga makhatana singning khairakpadagi khudong sadaba kya amasum mayuknari hari singning khairakibadu sengdokpagi thabakta district police CRPF personnel amadi lambi siamagi thabak toriba company ABCI gi missing shiyakhi kariguma nong asi lepkiba taragadi hayeng nungthil phawgi manungda lambi asi phawnaba ngamgani haina NHIDCL gi official amana phongdorakli Ngarang landslide aduna maram oiraga lambi asigi mataida leiba electric pole sing tekpa amadi electric wire sing su tatpana maram oiraga hariba mafam adugi akoibada electric phangdi landslide na maram oiraga lambi phawnadabana highway asida security kanboi leramadusu ngarangi waina leitri hari nong leptana subana maram oiraga nambol turel gi imai ka hena wongkhalakpadagi ngarang nungthil pung anirum tabada nambol turel gi maning thangro maikhaida leiba kongkha mamang lekai gi salanpham mapada Futamuk sangna turel gi lairai kaikhi turel kai tharakpana maram oiraga ngagi farmsing isinga thumjin bayawri nambol kongkham gi miyam district administration Bisnupur SDO nambol India Red Cross Society Bisnupur district branch amadi nambol police ki personnel singna turel torban kai ribadu thingnaba ngarang numidang athengma phawbu honari hari Haukibu numindini romasida tampak phawraga seliba state asigi maruoiba turel singi haurakpam oiriba singi district singdasu nong leptana tabadagi tampakta seliba turel ayambagi imai wangba hengalakli
Torel khradadi warning level gi matak cn masu yauri adu torel ayamana warning level gi sang yawgudaba nakna leiri karigumba makhatana lakliba numi kharani phawba nong asi leptana suba taragadi flood level gi sang yawraktuna isang mayukna bi yabagi phiyomda lakpasu yaidi Water Resource Department gi main flood control room digi pirakpa paw amagi matungina ngarang numidang pung taruk fawbad Imphal Turel gi imaes minu thongda lawba reading da meter 785.500 gi sang da leidi tuga lilong thongda lawba reading da meter 778.700 gi sang da leidi Torel asigi oina minu thongda piriba warning level si meter 785.900 ni tuga flood level na meter 786.900 ni Nambol Turel goina ngarang numidang pung taruk fawbada imai gi wang gi sang asi thong nambon bi da meter 781.750 lady Torel asigi warning level na meter 781.175 ni flood level na meter 782.175 ni ngarang kai khiba Nambol Turel gi imai wang bi sang si Nambol thong gi da meter sa trek ka humdraga mari ga 0.175 ni hariba Turel asigi warning level na meter 772.700 ni Thawbal Turel gi oina ngara nungthil pung taruk fawbada lawba reading gi matung ina Thawbal Beres da ising gi imai si meter 775.500 da lady Torel asigi oina piriba warning level na meter 778.915 ni nong subadagi Turel gi imai sing sokhalakpana maram oiraga tuan ba Beres sing gi gate sing hangdoklaga thamne hari Ithai Beres gi oina gate number 1 2 3 4 amasung 5 asi mathang sikna meter ama meter 0.5 meter ama meter 1.3 amasung meter ama gi sangda hangdoklaga thamne hari Imphal Beres ki oina di gate punama hangdoklaga thamle Samusang regulator ki gate sing su loin hangdokle Thawbal Beres ki oina di gate number 8 asi meter 0.25 ki sangda hangdoklaga ateina thingjilaga thamne hari Nan ayuk pung taruk ta ginga si ayuk pung taruk fawd Imphal Turel gi hawrakpham oiriba Kangpokpi districta nong subi sang asi millimeter kunganipat Iril Turel gi hawrakpham oiriba Saikulda millimeter kuntragani thoi Thawbal Turel gi hawrakpham oiriba Litanda millimeter kuntra Imphal gi Lokbonda millimeter kuntra Lamphel millimeter kuntra gomde amasu Ziribam da millimeter kuntra ga mapan gi sang nong takhi Ngarang ayuk pung taruk tagi numitang wairam pung taruk fawbada lawba reading gi matungina Kangpokpi da millimeter taraga mathoi Saikul da millimeter mari Litan da millimeter ani Lokbongon da millimeter tara Lamphel da millimeter taraga mathoi Ziribam da millimeter yangkai gini thoi gi sangda nong sukhi hari Sandel da July aroiba fawba soi toram lei komla thabidana attendance register ani seasinaram lei Miyamna laimangni khanariba doctor singna puksiel singdaba lebuk thibani puya People's United Youth Alliance puya gi yingsin khongsata Sandel District Hospital gi staff singna July thagi aroiba phawa soi toramba duga komla thabi PIC da attendance register asingba amaga asaba amaga ani thokna sisnarama thinari miyamna laimangni khanariba doctor singna puksiel singna miyamgi thabak toramdaba lebuk thibani haina puya gi maikei digi pena bu wafam thamlakli puya na Foothills Naga Coordinating Committee amadi Paumi Singa Loinana Singama Sumtam gi tungan mafam singda satuna ana leng sangi phibum yingsin bigi sarwa moina ngarang su Sandel District Hospital amadi Komla Thabi yingsin khri yingsin kongset adu doctor nursing ningthina thabak toramdabadagi handok tuna puya gi drive satle haiba pau phangbadi staff sing attendance register da nauna semdok satolama thingnari Kongsira sigi sarugam oina team masina komla thabi da leiba primary health center gi phibam yingsinki maduda employee sing la ina tragana lakti khangnaba attendance register adu employee khudingmak watam sana lakpaduga sang naina lakpi gi khuyek piduna lerama thenaki thawong adu singnaba leibedagi kupna yingsillubuda atopa ariba attendance register amasu lerama thenarki hiramasigi matangda health center adugi staff singna phungdorapagi matungina organization kharana leng sangsing check tawre khangmadagi anova register ama siamlaga garang han khaktagi staff sing soi khomba hokibane ki thawong asigi matangna puyagi general secretary longjam abothena paumi sing hai lenga ki ana leng sangsingda tolop saunu sadun ladiba doctor nurse amadi staff sing asima sel singdre habadu yamna mayek singli
ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡꯗ ꯁ꯭ꯇꯥꯐ ꯑꯃꯗꯤ ꯅꯔꯁꯁꯤꯡ ꯃꯍꯨꯠ ꯁꯤꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯗꯣꯛꯇꯔ ꯐꯥꯎꯕ ꯃꯍꯨꯠ ꯁꯤꯜꯂꯝꯕ ꯊꯦꯡꯅꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯉꯔꯥꯡꯁꯨ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ ꯃꯑꯣꯡꯗ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯁꯤꯅ ꯆꯂꯥꯏꯔꯝꯕꯁꯤꯗ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯁꯤꯟꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯆꯥꯟꯗꯦꯜꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯈꯤ ꯃꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯃꯛꯇꯤ ꯑꯇꯩ ꯑꯇꯣꯞꯄꯁꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯌꯦꯡꯕꯗ ꯈꯔ ꯃꯈꯩꯗꯤ ꯐꯤꯕꯝ ꯐꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯂꯣꯏꯅꯅ ꯃꯇꯤꯛ ꯆꯥꯕ ꯏꯟꯐ꯭ꯔꯥ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯕꯨ ꯑꯦꯇꯦꯟꯗꯦꯟꯁ ꯔꯦꯖꯤꯁꯇꯔ ꯌꯦꯡꯂꯨꯕꯗ ꯁ꯭ꯇꯥꯐ ꯈꯔꯗꯤ ꯆꯠꯂꯤꯕ ꯖꯨꯂꯥꯏ ꯊꯥ ꯑꯁꯤꯒꯤ 38 ꯐꯥꯎꯕꯒꯤ ꯁꯣꯏ ꯇꯧꯔꯝꯕ ꯊꯦꯡꯅꯈꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠ MOꯒ ꯎꯅꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯋꯥꯠꯇꯨꯅ ꯂꯩꯔꯤꯕ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯕꯤꯔꯛꯅꯕ MOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯏꯕ ꯆꯤꯔꯣꯜ ꯄꯤꯗꯨꯅ ꯇꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥꯔꯣꯝꯁꯨ ꯆꯨꯝꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯑꯃꯔꯣꯝꯗ ꯇꯤꯝ ꯑꯁꯤꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯒꯨꯅꯨꯗ ꯂꯩꯕ ꯁꯨꯒꯨꯅꯨ ꯁꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯉꯔꯥꯡ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯅꯧꯅ ꯆꯪꯗꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯃꯗꯨꯗꯁꯨ ꯃꯃꯥꯡꯒꯤ ꯖꯨꯟ 23ꯇ ꯂꯩꯍꯧꯕ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯑꯍꯣꯡꯕ ꯏꯔꯩ ꯂꯩꯔꯝꯗꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯔꯨꯑꯣꯏꯅ ꯗꯦꯟꯇꯦꯜꯒꯤ ꯗꯣꯛꯇꯔ ꯍꯦꯛ ꯀꯧꯕ ꯑꯃꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯦꯇꯦꯟꯗꯦꯟꯁ ꯔꯦꯖꯤꯁꯇꯔꯗ ꯁꯣꯏ ꯇꯧꯔꯝꯈꯤꯗꯤ ꯂꯣꯏꯅꯅ ꯉꯔꯥꯡꯁꯨ OPD ꯇꯥꯏꯃꯤꯡꯗ ꯃꯥꯛ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯥꯕ ꯀꯌꯥ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯨ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗ ꯀꯨꯍꯨꯔꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯅ ꯀꯨꯀꯤꯖꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯇꯉꯥꯏ ꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯤꯕꯁꯤꯗ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯇ꯭ꯔꯁꯠ ꯀꯨꯍꯨꯔꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇ꯭ꯔꯁꯠ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ UNCꯅ ꯀꯨꯀꯤꯖꯧꯁꯤꯡꯒꯤ ꯃꯔꯛꯇ ꯇꯧꯈꯤꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯃꯅꯤꯄꯨꯔꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯀꯟꯗꯦꯝ ꯇꯧꯏ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤꯖꯧ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯒꯤ ꯇꯉꯥꯏ ꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯆꯥꯅ ꯊꯛꯅꯕ ꯊꯥꯎ ꯑꯃꯁꯨꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯐꯪꯕ ꯈꯔꯁꯨ ꯀꯥ ꯍꯦꯟꯅ ꯃꯃꯜ ꯋꯥꯡꯈꯠꯂꯤ ꯇꯉꯥꯏ ꯐꯗꯅ ꯑꯔꯨꯕ ꯂꯩꯅꯥꯅ ꯅꯥꯔꯕ ꯑꯅꯥꯕꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯥꯌꯦꯡꯕ ꯄꯨꯕ ꯌꯥꯍꯟꯗ꯭ꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯜ IDPꯁꯤꯡ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯤ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯑꯋꯥꯕ ꯄꯤꯔꯤꯕ ꯅꯦꯁꯅꯦꯜ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 21 ꯔꯥꯏꯠ ꯇꯨ ꯂꯥꯏꯐ ꯁꯤꯡꯅꯔꯛꯄꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯄꯤꯗꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤ ꯅꯥꯀꯜ ꯑꯃꯒꯤ ꯃꯤꯆꯪ ꯆꯪꯕ ꯃꯥꯟꯕ ꯊꯧꯑꯣꯡꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯗꯅ ꯈꯨꯗꯛꯇ ꯈꯨꯠ ꯊꯤꯡꯖꯤꯜꯂꯒ ꯆꯠꯊꯔꯤꯕ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯍꯥꯡꯗꯣꯛꯍꯜꯂꯨ ꯍꯥꯏꯅ ꯆꯤꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯈꯤ